ꯁꯤꯅ ꯑꯩꯒꯤ ꯑꯩꯈꯣꯏ ꯃꯤꯆꯝ ꯑꯁꯤ ꯉꯁꯤ ꯁꯤꯔꯤꯕ ꯁꯔꯨ ꯇꯔꯨꯛ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯏ ꯃꯇꯨꯡꯗ ꯇꯥꯔꯛꯏꯕ ꯃꯌꯥꯝꯁꯤꯒꯤ ꯄꯦꯟꯗꯕꯒꯤ ꯈꯨꯜꯂꯥꯎ ꯑꯩꯈꯣꯏ ꯆꯠꯆꯒꯦ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯕꯖꯥꯔ ꯅꯠꯇꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯏꯅꯤꯡꯇꯝꯅ ꯁꯔꯀꯥꯔꯁꯤ ꯂꯥꯎꯖꯕꯁꯤꯗ ꯅꯣꯏꯅ ꯑꯄꯟꯅ ꯄꯤꯔꯤꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯑꯩꯈꯣꯏ ꯃꯤꯃꯥꯡꯗ ꯊꯣꯛꯏꯕꯁꯤ ꯏꯁꯥꯃꯛ ꯆꯠꯄ ꯀꯥꯟꯗ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯀ꯭ꯂꯤꯌꯔ ꯀꯦꯁ ꯀꯥꯞꯄꯁꯤꯗ ꯀꯔꯝꯍꯥꯏꯅ ꯇꯧꯏ ꯍꯧꯖꯤꯛ ꯁꯔꯨ ꯂꯩꯔꯤꯕ ꯇꯔꯨꯛꯇꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯕ ꯁꯔꯨꯒꯤ ꯅꯨꯄꯤ ꯑꯃ ꯌꯥꯎꯏ ꯍꯥꯏꯁꯤ ꯑꯣꯖꯥꯅ ꯈꯪꯕꯤꯌꯨ ꯁꯔꯀꯥꯔꯅ ꯄꯨꯛꯅꯤꯡ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯑꯩꯈꯣꯏ ꯌꯦꯟꯍꯧꯃꯤ ꯈꯨꯗꯤꯡꯃꯛꯇꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯕꯦꯕꯥꯔ ꯂꯩꯅ ꯅꯨꯡꯉꯥꯏꯅ ꯁꯔꯀꯥꯔꯗ ꯆꯪꯖꯕꯅꯤ ꯉꯁꯤ ꯐꯥꯎ ꯑꯩꯈꯣꯏ ꯀꯔꯤ ꯏꯔꯥꯡ ꯇꯧꯈ꯭ꯔꯒꯦ ꯉꯁꯤꯗꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯑꯩꯈꯣꯏ ꯌꯥꯝ ꯄꯦꯟꯗꯦ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡꯃꯛ ꯁꯔꯀꯥꯔꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯍꯟꯗꯅꯕ ꯑꯩꯈꯣꯏ ꯆꯠꯊꯕ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤꯁꯤꯡ ꯂꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤ ꯄꯨꯂꯤꯁ ꯈꯪꯗꯦ ꯉꯁꯤ ꯑꯩꯈꯣꯏ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯈꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯊꯛꯇꯨꯗ ꯄꯨꯂꯤꯁꯃꯦꯟ ꯑꯃꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯔꯥꯟꯗꯨꯒꯤ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯅ ꯂꯦꯟꯅ ꯇꯣꯛꯑꯣꯏ ꯉꯁꯤꯗꯤ ꯍꯧꯅ ꯑꯩꯈꯣꯏ ꯍꯌꯦꯡꯗꯒꯤ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯇꯦꯁꯁꯤ ꯆꯠꯊꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯌꯦꯟꯍꯧꯃꯤꯅ ꯇꯧꯔꯤꯕꯁꯤ ꯍꯧꯖꯤꯛꯇ ꯅꯠꯇꯦ ꯍꯧꯈꯤꯕ ꯀꯌꯥꯗꯁꯨ ꯍꯥꯏꯔꯤꯗꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯆꯪꯉꯛꯄ ꯇꯦꯔꯣꯔꯤꯁ ꯆꯪꯕ ꯀꯥꯟꯗ ꯉꯁꯤ ꯃꯅꯤꯡ ꯃꯈꯥ ꯇꯧꯅ ꯆꯪꯕꯁꯤ ꯑꯩ ꯏꯆꯥꯅꯨꯄꯥ ꯁꯥꯡꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩ ꯑꯗꯨ ꯄꯟꯖꯔꯔꯣꯏ ꯉꯁꯤ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯌꯦꯟꯍꯧꯃꯤꯅ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯐꯠꯇꯕ ꯁꯔꯀꯥꯔꯗ ꯀꯔꯤ ꯇꯧꯒꯦꯕ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯈꯨꯡꯆꯠ ꯆꯪꯉꯛꯏꯅꯤ ꯌꯦꯟꯍꯧꯃꯤ ꯑꯩꯈꯣꯏꯕꯨꯗꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝꯅ ꯈꯥꯡꯕ ꯉꯝꯕ ꯂꯩꯔꯛꯇ꯭ꯔꯦ ꯉꯁꯤ ꯁꯤꯒꯤ ꯄ꯭ꯔꯣꯇꯦꯁ ꯃꯇꯥꯡꯁꯤꯗ ꯁꯣꯛꯏ ꯃꯌꯥꯝꯁꯤꯗꯤ ꯍꯌꯦꯡ ꯈꯪꯍꯟꯗꯅ ꯑꯩꯈꯣꯏ ꯃꯩꯍꯧ ꯂꯪꯄꯣꯛ ꯅꯠꯇ꯭ꯔꯒ ꯃꯩꯒꯤ ꯆꯤꯡ ꯄꯣꯛꯈꯥꯏꯕꯗꯅ ꯅꯨꯄꯤꯁꯤꯡ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯁꯔꯀꯥꯔꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ ꯌꯥꯝꯅ ꯄꯦꯟꯗꯦ ꯉꯁꯤ ꯊꯕꯛꯁꯦ